Isan, nang nangasay phone da hairapibado kaino Isan? Dathoy, ai kya hagadabno khangdre. Isan, asuk nusikrabi nangbu aina karamna kauthoklega lamnanbi amabu aina karamna nusigani. Hayo Isan. Dathoy, ibani sik thongai. Haukhroba thadok kauthoklo Dathoy. Adudi hayo Isan. Nang aibu nusidi haina hayo Isan. Ai nang nusidi. Nagi wakal thadok. Aibu nusi haina tatana hairamba nangna ngasidi aibu nusidi hairakraba. Iya kauba na hakna ngasidi aigi famdai asuk nusikrabi mabu ngasidi lamna hale. Nang yam fate yeksalai. Yawangamdrava thamoina wana lenduna leihauri asima tangri hairam konang aibu hinkora aibu sikrora aibu hinkora aibu sikrora